ngasi phongkiba tongan Manipuri sifong amasum thokiba thawdo wathoksingdagi maruoiba I pausing khonga saraga Manipur top channel gi maikeli myamna thamjagi ahanbada khena social media singda thagatnarakpa warol khara oina Th.Brinda gi magi hauji house to house campaign Moirangkhum area da satari hari aduga public singa interacting tawri amasum local issue singda discussing tawri hainasu thajabe aba mafam singdagi thagatnarakpa paw amana makhatana supali amasum ngasi phongki bese phongki editorial kalam degi content ma lokachar kana myamna thamjage thawdaraga da tawba masibu karini hainabagi haiba ngasi phongki bese phongki editorial kalam da pakpani Manipur gi miyam namasum miyam gi laingak sine hek laibak thiba thawdog sing thengnai hak thengna duna lai masi haujik lairiba laingak si khaktagi wafam nati mamang da laikhiba laingak singi matam da su tawki hana da gi su tawduna lai taseng namak phibam sidi mama siza laisari ngai dagi tawroklabani haiba phawba yaraba phibam singni law enforcing agency sing yauna laingak na miyam gi damak lingliba loisang singi thawmi singna makhoida sinnaba thabak thoram makhoi masana khangna tawfam thokpa sing mamitta khudom thinduna taktriba phawba tawde khong thillaga law khong duna haidriba amasum thawdadri phawba tawde tawfam thokpa sing hainingna hainaruba thawdaruba takpi tamidriba phawba tawthorakte thawong sibu yaitong Kamdongba angambasingna makhoigi mathausing supai paisilaga angambasing adugi khubam nungda sina paisilaga makhutu furit khaw manungdo humjinduna leibadagira natraga laingaki makhada lingliba loisang singi thaumi singsi makhoibu khanduna sijinariba thabak singda lamboibada samjet pibegi thawdau thokpadagi oigadra natraga masana pangthokpam thokpa thabak sing phawba yet oidagi maranai goeba ahenba kudong saba phangloidaba oirabadi tawroida haiduna laithokpanara natragana makhoigi khurji paidiba makok thongba singi asoibadagi oigadoribra asoba asoiba amadi leide masimangna athuwan abonmaigi punsi kanba ngamaude laiba wathok oiki home gi thabak supuriba chief minister amasum mahakna lusinglakpa makok thongba official sing sarong ama laktuna nakna lairabasu laikhidraba miyoisi namduna faraga garida haptuna pokibada jagau yengduna lehawi haifam thokpa khanganfam thokpa mari leinaba masum makok thongbo official singda matam sana pau pikhide maramasina athuwan abon maibu phaduna pukriba lamenba singduna tamthiba mongda hatki thawdok tu thokraba matungdana Tamenglonggi deputy commissioner police ki SP transfer tawki Tamenglong police station ki officer in charge yauna police mayam service tagi suspend tawki bide personnel amana service tagi lauthoki thabak sidi huran ba matung mairing bagi thawdawni adubo masana pangthokpam thokpa mathau mafam matam sana pangthokidriba karigino haipu wahang sidi haujik thawdok tugi case national investigation agency NIA da khusinakhrabasu paukhum phangdana leirakli Phare masimasu hokrasanu adubo Manipur BJP ki Prime Minister Narendra Modi na lusingliba central government na pirakpa khudol singni haiduna state lengakna ngaihak leitana pauthangnariba inner line permit system ILPS ki matangna tholakliba thawdok asibu achumba tholakpham thokpa thawdok la haibani system si sana halakpa sahi ama fazilakpaga iroinana November 19 English singaniga kunga mathoida JCILPS na khoirambal kaithil drive sataki ILP pairaga masibu paibigi matam hendoklaba amasum renew tawramdaba nan local humfugani thoigi mathakta thengnaki phagalaba mari leinariba police ta khusinaki aduga JCILPS na khusam naraglaba matung mathangi numit November 19 English singaniga kunga mathoidana city police station ki officer in charge na lusingduna drive sataki afaba thabakni tawfam thokpani phai tawgadabani adubo JCILPS na haudoraglaba matamdata tawbusidi thawdaragada tawba hairagada taba niragada pibagi thawdau nati haiba yagadoribra JCILPS na haudoraktringaida hana tawbadi yadabra khwaidagi nuairibana drive sathaba numituda JCILPS ki convener BK Moirang sana paumisingna phungdokibada mapandagi sanglakpa miyoisingna pigedaba Parmit anamba sing Loithokhre haina deputy commissioner amana phongdorakle haiba wafam aduni wafam sina asumba oiragadi
Delhi BJP lengakna ILP sana hanbirakpani haiduna makhau pongna wangang khudingi lauribasi gurung satriba haibani manungda hotrong horaga mapanda kurangban khaktang phajahanbagi ariba hainabi lengak loising amasum lengaki loisang singi thaumi singna makhata na taurano thaudaraga da satpa tawbasibu miyamna karini hainabagi hainasu phungdorakli ten takpa topa pau khra namo kisan maha panchayat Lucknow da pangthokre protest makha sathanaba wareb laukre ningthokaba numita Lucknow da kisan maha panchayat pangthokhibaga lunena laumi singna prime minister da pisin kiba point taruki demand sing na hongna na taksinkre laumi union singi umbrella organization ama oiriba Sanjutta Kisan Morcha na hai minimum support price ki guarantee amasum union minister Ajay Mishra teni mapam lathokpa yauna laumi singi demand sing pidriba phawba makhoigi protest makha sathagani hainasu pausna makhatanasu phungdorakli amaromdana miyambo vaccine kapningbagi wakhal pokhanbada official sing sizinanaba state singda appeal tawkhre government official singbu sayolamagi manungda amuktang deploy tawduna vaccine mapung fana kapnabagi message kaloinana eligible yumthong khudingda sanghananaba union health minister Mansuda Mandabiana ningthokaba numita state singda appeal tawkhre hain supali atopa pau khara namu accident na miyo ama laikhidre ngasi nungtul pung ani ga minute ni furam taba matamda kainau thongthak bazar miyo ama accident thokpadagi lekatnaba ngamdana laikhidre wa miyo sigi maming laisubam Nandagopal singa apokpa el ingokawi ngaikhong siphai mayai lekaidagini ma hauji community college of MU musugi Sire oina thaupuribani accident asi hek thokpaga manakta leiba miyo singa mahakpu sijo hospital tamna pukhathi adubu kanma ngamdana laikhidre asi baksang asi hauji rims ki mokta lairi hayang ayu pung tara taba matamda imung manungda sinaragani sohaidi thaudo asigi matangda nambol PS na case ama lakhatuna accident asida sienaba gari sing fogatkre haidi henasu pausna makhatana su phungdorakli atopa pau khara namo Ethiopia da ethnic attack sa tharakpadagi miyoi kun hena sire Ethiopia gi capital Addis Ababa gi nongsup thangma sarukta ethnic attack sa tharakpagi thaudokta civilian kun hena sire haina official report amagi matung ina phongdokli capital Addis Ababa gi kilometer sahumlom hena lapa nono district mihatpagi thaudo asi thokhibani local gi official werkina Furgasana phongdokibagi wapam amada miyoi kullom henbadi sire duga mari amana aso apanangle local residents singdadi rebel Oromo Liberation Army OLA na attack adu satharakpu oigani haidi hainasu pausna sumakhatana phongdorakli atopa paw manamu PM na farm lo ohum handokraba matung UP da Noida airport ki urek yum tamgadori maki government puthokhtuna sana halakhiba wathok oiraba farm lo ohum adu amuk handoknabagi maki government ki ware badu lakthoklaba matungda Prime Minister Narendra Modi gi ahanba thoram amada nongsup thangba Uttar Pradesh da sagol senumita Noida International Airport ki urek yum adu tamlagani hawkhiba sahida laumi singbu leba asiki mafam kya da asawbo miyamgi ihoksing Hawalakiba Central Farm Law Ohumadu repeal Tonabigi Warebadu Irai Numita Prime Minister Modi na Lautokhi Farm Law Ohum Handokle Lautokpagi Warebadugi Matamadu Punjab amasum Uttar Pradesh ta Pangthokodoribe Assembly Mikhal Singhi Yenglaga Laurakpa Khongthangi haina opposition na saikre Warebadu Lautokpa Numita Mahakna Mahoba amasum Zansida Miyamgi Mifam sing the wangang ki hainisu paus na makhatana phongdorakli aduga hojiko inadi paus matang sa lusinjaragi amasum pathoksa ki bida soi ki plan ki bi yaurs mem nga pigini matam gi maru be i paus sing leptan update pizaraki ge hainisu channel sigi makai diki myam na thanjari and thank you